ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯇꯥꯕꯤꯕ ꯑꯣꯏꯔꯒꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯒꯠꯄꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯋꯥꯔꯤ ꯂꯦꯞꯇꯅ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯥꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯣꯏꯔꯥꯡꯗꯒꯤꯅꯤ꯫ ꯏꯃꯨꯡ ꯑꯁꯤ ꯏꯃꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯣꯏꯔꯥꯡ ꯕꯖꯥꯔ ꯀꯥꯗꯨꯅ ꯉꯥ ꯈꯔ ꯌꯣꯜꯂꯒ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ꯫ ꯄꯥꯕꯨꯡꯁꯨ ꯑꯣꯇꯣ ꯊꯧꯏ꯫ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯂꯤꯕꯅꯤꯅ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯇꯥꯜꯂꯒ ꯑꯩꯈꯣꯏꯕꯨ ꯏꯍꯩ ꯏꯁꯤꯡ ꯇꯝꯍꯟꯕ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯕꯥꯔ ꯈꯨꯗꯤꯡꯃꯛ ꯄꯨꯏ꯫ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯣꯡꯃꯒꯤ ꯁꯨꯔꯛꯂꯤꯕ ꯑꯗꯨꯅ ꯂꯦꯝꯃꯛꯄ ꯈꯔꯅ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯁꯦꯟ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯆꯍꯤ 40ꯒꯤ ꯂꯥꯡꯐꯝ ꯍꯥꯏꯅ ꯇꯝꯈ꯭ꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯒꯤ ꯑꯅꯥꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯏꯃꯥꯒꯤ ꯃꯁꯥꯗ ꯃꯐꯝ ꯈꯪꯗꯕ ꯑꯅꯥꯕ ꯈꯔ ꯍꯧꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯃꯗꯤ ꯃꯥꯏꯕ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯕ ꯑꯣꯏꯗꯕꯅ ꯏꯝꯐꯥꯜ ꯂꯣꯝꯗ ꯀꯥꯔꯛꯂꯒ ꯌꯦꯡꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯤ ꯈꯔꯗ ꯍꯪꯂꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯅ ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯃꯨꯛ ꯄꯩꯁా ꯈꯔ ꯇꯥꯟꯈꯤꯒꯦ ꯑꯗꯨꯒ ꯏꯝꯐꯥꯜ ꯂꯣꯝꯗ ꯀꯥꯔꯒ ꯑꯅꯥꯕ ꯑꯁꯤ ꯊꯨꯅ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯄꯥꯕꯨꯡꯅ ꯇꯥꯜꯂꯤꯕ ꯄꯩꯁా ꯑꯁꯤꯅꯗꯤ ꯏꯃꯨꯡ ꯄꯨꯕ ꯉꯝꯗꯕꯅ ꯏꯃꯥꯁꯨ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯍꯦꯟꯖꯤꯟꯅ ナꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯑꯗꯨꯃꯛ ꯇꯥꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯃꯛ ꯏꯍꯩ ꯏꯁꯤꯡ ꯂꯦꯞꯇꯅ ꯇꯝꯍꯜꯂꯤ꯫ ꯏꯅꯥꯎ ꯑꯅꯤꯁꯤꯗꯤ ꯈꯔ ꯄꯤꯛꯂꯤꯕꯅꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯀꯔꯤꯁꯨ ꯍꯛꯆꯤꯟꯅ ꯈꯟꯖꯟꯕ ꯇꯧꯔꯝꯗꯦ꯫ ꯑꯩꯅ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯋꯥꯔꯤꯕ ꯑꯁꯤ ꯑꯩꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯂꯤ꯫ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯔꯆ ꯊꯥ ꯑꯁꯤꯗ ꯃꯦꯇ꯭ꯔꯤꯛ ꯊꯥꯕꯗ ꯑꯩꯁꯨ ꯌꯥꯎꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯏꯃꯥꯅ ꯃꯁꯥꯗ ꯑꯅꯥꯕ ꯀꯌꯥ ꯂꯣꯠꯇꯨꯅ ꯊꯝꯂꯒ ꯃꯆꯥ ꯑꯩꯕꯨ 10 ꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯗꯨꯅ ꯕꯣꯔꯗꯤꯡꯗ ꯊꯝꯅꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯩꯅꯁꯨ ꯏꯃꯥ ꯃꯦꯇ꯭ꯔꯤꯛꯄꯨ ꯑꯗꯨꯝ ꯊꯥꯗꯧꯕ ꯂꯩꯔꯦ꯫ ꯕꯣꯔꯗꯤꯡꯗ ꯂꯩꯇ꯭ꯔꯕꯁꯨ ꯌꯨꯝꯗ ꯂꯩꯔꯒ ꯊꯥꯔꯁꯨ ꯌꯥꯏ꯫ ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯒꯗꯤ ꯀꯔꯤꯒꯤ ꯕꯖꯥꯔ ꯆꯠꯂꯤꯕꯅꯣ ꯆꯠꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥ 5ꯔꯣꯝꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯏꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗ ꯑꯅꯥꯕ ꯑꯁꯤ ꯈꯪꯍꯧꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯍꯧꯔꯛꯄꯗꯒꯤ ꯗꯣꯛꯇꯔꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯗꯨꯅ ꯏꯃꯥꯁꯤ ꯄꯥꯕꯨꯡꯒꯤ ꯑꯣꯛꯇꯣ ꯑꯁꯤꯗ ꯄꯨꯈꯠꯂꯛꯇꯨꯅ ꯏꯝꯐꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯌꯦꯡꯈꯤ꯫ ꯇꯦꯁ ꯀꯌꯥꯃꯔꯣꯝ ꯇꯧꯔꯦ꯫ ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤꯗꯤ ꯔꯤꯖꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯗ ꯅꯥꯔꯤꯕ ꯆꯩꯅꯥꯈꯣꯜ ꯑꯁꯤꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯒꯨꯂꯤ ꯆꯥꯔꯒ ꯅꯣꯡ ꯅꯤꯅꯤ ꯐꯔꯝꯂꯒ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯄ꯫ ꯌꯦꯡꯂꯨꯔꯒꯅ ꯑꯅꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯄꯥꯕꯨꯡꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯄꯩꯁꯥ ꯇꯃꯛꯂꯣꯏ ꯑꯅꯥꯕꯗꯤ ꯁꯨꯡꯐꯠꯁꯨ ꯐꯠꯇꯦ꯫ ꯗꯣꯛꯇꯔꯅꯦꯅ ꯇꯧꯔꯤꯈꯩꯁꯦ ꯑꯃꯠꯇ ꯍꯩꯇ꯭ꯔꯕꯔ ꯀꯔꯤꯅꯣ? ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯍꯥꯏꯔꯕꯣꯏꯗꯤ ꯈꯔꯁꯨ ꯐꯩ, ಲಾꯏರꯕ ꯑꯩꯈꯣꯏꯗ ꯍꯤꯗꯥꯛ ꯒꯨꯂꯤꯗꯇ ꯄꯩꯁꯥ ꯌꯧꯈ꯭ꯔꯦ꯫ ꯑꯁꯤꯅꯗꯤ ꯀꯔꯥꯏꯗꯒꯤ ꯂꯥꯏꯔꯕ ꯍꯤꯡꯒꯗꯒꯦ ꯍꯥꯏꯅ ꯄꯥꯕꯨꯡꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯁꯨ ꯃꯁꯥꯗ ꯅꯥꯔꯤꯕ ꯑꯅꯥꯕ ꯑꯗꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯝ ꯈꯛꯇꯅꯤ ꯃꯥꯅ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯥꯎꯕ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯗꯣꯛꯇꯔꯅ ꯄꯤꯔꯛꯂꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯏꯃꯥꯁꯨ ꯃꯁꯥ ꯑꯗꯨ ꯈꯔ ꯐꯔꯗꯨꯅ ꯑꯃꯨꯛ ꯕꯖꯥꯔ ꯊꯣꯛꯄ ꯍꯧꯈꯤ꯫
ꯕꯖꯥꯔꯗ ꯏꯃꯥꯒ ꯉꯥ ꯌꯣꯟꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯏꯃꯥꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯇꯧꯔꯝꯃꯤ, ꯑꯗꯣ ꯇꯦꯁ ꯐꯅ ꯌꯥꯝꯅ ꯇꯧꯔꯕꯁꯨ ꯔꯤꯖꯟꯗꯤ ꯁꯨꯡꯈꯪ ꯈꯪꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯅꯁꯨ ꯑꯩꯒꯤꯁꯨꯅꯤ, ꯄꯩꯁꯥꯗꯃꯛ ꯆꯪꯏ, ꯑꯅꯥꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯒꯨꯂꯤ ꯆꯥꯕꯗꯤ ꯅꯣꯡꯃ ꯍꯦꯛ ꯂꯦꯞꯄꯗ ꯑꯅꯥꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯂꯥꯁꯇ ꯑꯉꯥꯡ ꯈꯥꯎꯗ ꯑꯣꯏꯔꯝꯃꯤꯀꯣ, ꯑꯉꯥꯡ ꯈꯥꯎꯗꯣ ꯍꯥꯟꯅ ꯑꯝꯇ ꯐꯖꯅ ꯌꯦꯡꯉꯨ, ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯕ ꯑꯅꯥꯕꯁꯦ ꯂꯨꯁꯜꯂꯛꯂꯦꯕꯨ ꯍꯥꯏꯔꯗꯤ ꯑꯇꯩ ꯑꯃ ꯑꯣꯏꯔꯝꯗꯦ, ꯑꯉꯥꯡ ꯈꯥꯎꯗ ꯍꯦꯛꯇ ꯑꯣꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯅ ꯑꯅꯥꯕꯁꯦ ꯀꯟꯅ ꯍꯧꯗ꯭ꯔꯤꯉꯩꯗ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯒ ꯁꯦꯝꯐꯨꯗ ꯊꯥꯗꯗꯨꯅ ꯇꯨꯡꯁꯜꯂꯝꯕ ꯄꯩꯁꯥ ꯑꯗꯨ ꯄꯨꯗꯨꯅ ꯏꯝꯐꯥꯜꯗ ꯄꯥꯕꯨꯡꯒ ꯇꯧꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨ ꯃꯕꯨꯡ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯩ꯫ ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯗꯣ ꯌꯥꯝꯅ ꯀꯨꯞꯅ ꯐꯖꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯗꯣ ꯑꯉꯥꯡ ꯈꯥꯎꯗ ꯄꯣꯝꯃꯦ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯄꯥꯕꯨꯡꯅ ꯅꯍꯥꯟꯈꯩ ꯑꯅꯥꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯒꯨꯂꯤꯗ ꯆꯪꯈ꯭ꯔꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕ ꯑꯁꯤ ꯀꯔꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯒꯨꯂꯤ ꯆꯥꯔꯒ ꯐꯒꯗ꯭ꯔꯥ ꯗꯣꯛꯇꯔ, ꯀꯌꯥꯝ ꯂꯨꯕ ꯑꯅꯥꯕꯅꯣ ꯍꯪꯉꯤ꯫ ꯗꯣꯛꯇꯔꯅ ꯃꯇꯝ ꯈꯔ ꯒꯨꯂꯤ ꯆꯥꯔꯒ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ, ꯒꯨꯂꯤꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯐꯗ꯭ꯔꯒꯅ ꯃꯇꯨꯡꯒꯤ ꯊꯣꯛꯄ ꯑꯃꯨꯛ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯊꯥ 3ꯒꯤ ꯒꯨꯂꯤ ꯄꯤꯗꯨꯅ ꯑꯃꯨꯛ ꯊꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯥ 3ꯒꯤ ꯒꯨꯂꯤ ꯑꯗꯨ ꯂꯦꯞꯇꯕꯤꯗ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯛ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯗꯣꯛꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯅꯥꯕ ꯑꯁꯤ ꯄꯣꯝꯕ ꯍꯟꯖꯤꯟꯗ꯭ꯔꯦ, ꯃꯇꯣꯜ ꯑꯁꯤ ꯅꯥꯏ ꯆꯔꯛꯂꯦ, ꯃꯔꯝ ꯑꯁꯤꯅ ꯀꯨꯏꯅ ꯊꯝꯂꯕꯗꯤ ꯐꯠꯇꯕ ꯑꯣꯜꯂꯛꯄꯁꯨ ꯌꯥꯏ, ꯑꯄꯣꯝꯕ ꯑꯁꯤ ꯈꯔ ꯊꯨꯅ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ, ꯄꯩꯁಾ ꯃꯁꯤꯡ ꯑꯁꯤꯈꯩ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯅꯥꯕ ꯑꯗꯣ ꯊꯝꯂꯕꯁꯨ ꯐꯔꯔꯣꯏ ꯈꯪꯂꯕ ꯏꯃꯥꯅ ꯃꯁꯥꯗ ꯅꯥꯗꯕ ꯁꯥꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ, ꯑꯉꯥꯡ ꯈꯥꯎꯗ ꯑꯄꯣꯝꯕ ꯑꯃ ꯂꯩꯔꯦ, ꯃꯇꯣꯟ ꯑꯗꯨꯗꯁꯨ ꯅꯥꯏ ꯆꯥꯏ ꯍꯥꯏꯔꯨꯕꯗꯒꯤ ꯃꯃꯥꯡꯗ ꯏꯃꯥꯗ ꯍꯥꯏꯕꯤꯔꯛꯄ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯁꯨ ꯄꯩꯁꯥ ꯏꯆꯪ ꯆꯪꯗꯕꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯉꯥꯡ ꯈꯥꯎ ꯑꯗꯨ ꯂꯧꯊꯣꯛꯈꯤ, ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯃꯣꯏꯒ ꯇꯥꯟꯅꯔꯒ ꯌꯦꯡꯉꯨ, ꯃꯈꯣꯏꯗꯅ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯗꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏꯒꯤ ꯂꯩꯇꯕ ꯑꯗꯨ ꯎꯕꯗ ꯍꯥꯏꯕꯅꯤ, ꯅꯣꯏꯅ ꯇꯜꯂꯦ ꯍꯥꯏꯔꯒꯅ ꯅꯣꯏꯅ ꯑꯄꯥꯝꯕ ꯑꯃꯗ ꯌꯦꯡꯖꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯗꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯒ ꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯧꯊꯣꯛꯈꯤ ꯍꯥꯏ, ꯑꯗꯨꯅ ꯑꯩꯒꯤꯁꯤꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯝꯇ ꯇꯥꯟꯅꯔꯒ ꯌꯦꯡꯁꯤꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯣꯡꯃ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯄꯗꯗꯤ ꯃꯃꯥꯡꯗ ꯗꯣꯛꯇꯔꯅ ꯆꯪꯒꯅꯤ ꯍꯥꯏꯈꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯇꯥꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯔ ꯊꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯧꯊꯣꯛꯁꯤ, ꯑꯅꯥꯕ ꯑꯁꯤ ꯐꯤꯕꯝ ꯈꯔ ꯐꯠꯇꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯗꯤꯖꯜ ꯑꯣꯛꯇꯣ ꯑꯁꯤ ꯌꯣꯟꯊꯣꯛꯈ꯭ꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯒ ꯍꯥꯟꯅ ꯏꯃꯥꯈꯣꯏꯅ ꯇꯥꯜꯂꯝꯕꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯗꯨꯅ ꯏꯃꯥꯒꯤ ꯑꯉꯥꯡ ꯈꯥꯎ ꯑꯁꯤ ꯂꯧꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯈꯤ꯫ ꯑꯍꯥꯟꯕ ꯆꯠꯄ ꯅꯨꯃꯤꯠꯇꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯇ ꯆꯠꯂꯤ, ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯁꯤꯡꯒ ꯄꯨꯟꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯇ ꯂꯩꯕ ꯌꯥꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕ ꯑꯗꯨ ꯂꯧꯊꯣꯛꯂꯕꯅꯤꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥꯔꯤ ꯑꯣꯏꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯇꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯩꯍꯧꯕ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯅꯤ ꯂꯩꯕ ꯌꯥꯔꯤꯕ, ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯄ꯭ꯔꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯍꯧꯒꯗꯧꯔꯤꯕꯅꯤ, 10 ꯊꯥꯕꯒꯤ, ꯑꯁꯤꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯕ ꯐꯪꯗꯅ ꯌꯨꯝꯗ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯏ꯫ ꯅꯥꯔꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯉꯛꯇ ꯂꯩꯕ ꯃꯐꯝꯗ ꯅꯨꯄꯥ ꯆꯪꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤ ꯃꯄꯥꯟꯗ ꯑꯌꯥꯝꯕ ꯑꯗꯨꯃꯛ ꯂꯩ꯫ ꯏꯃꯥꯅ ꯂꯩꯔꯤꯕ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠꯀ ꯊꯪꯅꯔꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ
ꯇꯣꯏꯂꯦꯠ ꯆꯠꯄꯒꯤ ꯊꯣꯏꯅ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯏꯃꯥꯅ ꯃꯊꯟ ꯈꯛꯇ ꯍꯧꯒꯠꯇꯨꯅ ꯇꯦꯛ-ꯇꯦꯛ ꯆꯠꯄ ꯉꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕꯒꯤ ꯑꯣꯏꯔꯒꯅ ꯄꯥꯕꯨꯡꯅ ꯃꯇꯝ ꯆꯥꯅ ꯆꯪꯗꯨꯅ ꯏꯃꯥꯕꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯄꯤꯖꯕꯒꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯗꯨꯗ ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯇꯨꯝꯕꯗꯗꯤ ꯏꯃꯥꯒꯤ ꯃꯃꯪ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯥꯟꯅ ꯇꯨꯔꯦꯟ ꯑꯣꯏꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯟ ꯑꯗꯨꯗ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯂꯤꯛꯅ ꯆꯦꯜꯂꯤ꯫ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯥ ꯁꯟ ꯍꯥꯠꯂꯒ ꯑꯃꯗꯤ ꯃꯤꯁꯤꯡꯕꯨ ꯃꯀꯛ ꯀꯛꯂꯒ ꯍꯥꯠꯂꯒ ꯇꯨꯔꯦꯟ ꯑꯗꯨꯗ ꯃꯤ ꯀꯛꯄꯒꯤ ꯏ ꯑꯗꯨ ꯆꯥꯝꯗꯨꯅ ꯊꯣꯡꯂꯒ ꯆꯥꯕ ꯑꯃꯗꯤ ꯕꯖꯥꯔꯗ ꯌꯣꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯏꯃꯥꯒꯤ ꯃꯃꯪꯗ ꯎꯍꯜꯂꯛꯄꯗꯒꯤ ꯏꯃꯥꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯪꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯍꯦꯛ ꯇꯨꯝꯕ ꯐꯃꯨꯡ ꯑꯗꯣꯝꯗ ꯑꯣꯟꯊꯣꯔꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ 5ꯈꯛ ꯃꯀꯣꯛ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯥꯟꯊꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯐꯂꯥꯡꯂꯣꯝꯗ ꯊꯥꯡꯒꯠꯂꯒ ꯃꯈꯣꯏ 5 ꯆꯞ ꯃꯥꯟꯅꯅ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯁꯝ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯑꯍꯥꯟꯕꯗꯗꯤ ꯏꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ "ꯅꯈꯣꯏ 5ꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯄꯨꯂꯞ ꯀꯩꯗꯧꯔꯤꯕ ꯍꯧꯅꯔꯒ? ꯆꯠꯂꯣ, ꯅꯣꯏꯒꯤ ꯀꯥꯗ ꯆꯠꯂꯣ, ꯐꯃꯨꯡ ꯑꯗꯨ ꯃꯤ ꯂꯩ, ꯍꯣꯔꯦꯟ ꯅꯨꯄꯥ ꯍꯜꯂꯛꯂꯒ ꯇꯨꯝꯒꯅꯤ" ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯏꯃꯥꯗ ꯃꯈꯣꯏ 5ꯅ ꯆꯞ ꯃꯥꯟꯅꯅ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯏꯃꯥꯁꯨ ꯀꯤꯔꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯤꯗ "ꯆꯠꯂꯣ, ꯅꯣꯏꯒꯤ ꯅꯐꯝꯗ ꯆꯠꯂꯣ ꯂꯥꯎ, ꯊꯤꯟꯕꯤꯔꯒꯦ" ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯧꯒꯠꯂꯛꯂꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨ ꯌꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯁꯥꯗꯨꯅ ꯃꯈꯣꯏ 5 ꯑꯗꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯏꯃꯥꯅ ꯄꯨꯊꯣꯛꯂꯒ ꯊꯣꯛꯂꯛꯏ ꯍꯥꯏ꯫ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯕꯗ ꯃꯈꯣꯏ 5 ꯑꯗꯨ ꯁ꯭ꯇꯤꯌꯥꯔ ꯀꯨꯝꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯍꯥꯏ꯫ ꯒꯦꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯏꯃꯥꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯀꯤꯔꯗꯨꯅ ꯄꯥꯕꯨꯡ ꯌꯦꯡꯉꯝꯗꯕꯤꯗ ꯀꯥ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯉꯒ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯃꯤ ꯍꯥꯏ꯫ ꯉꯁꯥꯏꯗꯒꯤ ꯀꯥ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯕꯨꯡꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯗ "ꯑꯁ, ꯀꯥꯁꯦ ꯉꯁꯤꯗꯤ ꯀꯩꯅꯣꯝꯅ ꯇꯧꯕ ꯃꯥꯜꯂꯤ, ꯃꯅꯝꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯅꯝ ꯈꯔ ꯅꯝꯃꯤ" ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯙꯨꯞ ꯀꯦꯟꯗꯜ ꯂꯩꯔꯒ ꯐꯃꯥꯡ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯄꯥꯕꯨꯡꯅ "ꯉꯁꯤꯗꯤ ꯑꯩ ꯃꯄꯥꯟꯗ ꯑꯣꯏꯅ ꯇꯨꯝꯂꯒꯦ" ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯇꯨꯝꯕ ꯊꯣꯛꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯏꯃꯥꯅ ꯀꯥ ꯑꯗꯨꯗ ꯃꯊꯟꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯏꯃꯥꯅ ꯎꯈ꯭ꯔꯤꯕ ꯅꯨꯄꯤ 5 ꯑꯗꯨ ꯃꯁꯛꯇꯤ ꯎꯗꯕꯤꯗ ꯃꯈꯣꯏ 5ꯅ ꯂꯥꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯗ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯀꯌꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯅꯣꯝꯕꯒꯤ ꯈꯔꯗꯤ ꯂꯦꯡꯉꯛꯏ ꯍꯥꯏ꯫ ꯏꯃꯥꯗꯤ ꯃꯁꯥ ꯑꯗꯣ ꯉꯝꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯥꯏꯐꯥꯎꯕ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄ ꯍꯥꯏꯕꯗꯨꯃ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯥꯁꯨ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯍꯤꯡꯗꯨꯃꯗꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯉꯥꯡ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯏꯃꯥꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯑꯉꯥꯡ ꯎꯅꯕ ꯃꯤꯁꯨ ꯌꯥꯎꯔꯤꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯄꯥꯕꯨꯡꯅ ꯇꯨꯝꯂꯤꯕ ꯑꯗꯣꯝꯗ ꯃꯤ ꯀꯅꯥꯝꯇ ꯌꯥꯎꯗꯕꯤꯗ ꯋꯤꯜ ꯆꯤꯌꯥꯔ ꯑꯃ ꯃꯊꯟꯇ ꯒꯣꯔꯣꯡ ꯆꯦꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯄꯥꯕꯨꯡꯅ "ꯀꯅꯥꯅ ꯏꯜꯂꯛꯏꯕꯅꯣ" ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯗꯨꯅ ꯍꯧꯒꯠꯂꯒ ꯌꯦꯡꯕꯗꯗꯤ ꯋꯤꯜ ꯆꯤꯌꯥꯔ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤ ꯍꯥꯏ꯫ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯥꯕꯨꯡꯅ ꯇꯨꯝꯂꯤꯕ ꯐꯥꯟ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯤꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯂꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯄꯥꯕꯨꯡ ꯑꯗꯨ ꯀꯤꯔꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯜꯂꯛꯇꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗꯗꯤ ꯏꯃꯥꯁꯨ ꯇꯨꯝꯗ꯭ꯔꯤꯕꯅꯤꯅ ꯄꯥꯕꯨꯡꯅ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ "ꯀꯩꯗꯧꯔꯒꯦ, ꯀꯔꯤ ꯊꯦꯡꯅꯔꯛꯑꯒꯦ" ꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯄꯥꯕꯨꯡꯁꯨ "ꯏꯃꯥ ꯀꯤꯈ꯭ꯔꯅꯤ" ꯍꯥꯏꯗꯨꯅ "ꯀꯩꯁꯨ ꯇꯧꯗꯦ, ꯃꯄꯥꯟꯗ ꯇꯨꯝꯕꯁꯦ ꯀꯥꯡ ꯌꯥꯝꯅ ꯆꯤꯛꯑꯦ ꯍꯥꯏꯗꯨꯅ ꯑꯁꯤꯗ ꯆꯪꯂꯛꯏꯕꯅꯤ" ꯋꯥ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯄꯥꯕꯨꯡꯅ ꯐꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯜꯂꯛꯄꯗꯧꯅ ꯒꯗꯛ ꯂꯥꯎꯅ ꯅꯣꯝꯂꯛꯄꯗꯒꯤ ꯄꯥꯕꯨꯡꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯁꯠ ꯍꯧꯒꯠꯇꯨꯅ ꯏꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯄꯥꯕꯨꯡ ꯍꯧꯒꯠꯈ꯭ꯔꯕꯁꯨ ꯐꯃꯨꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯅꯣꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯂꯩꯔꯛꯈꯤꯕ
ꯗꯨꯛ ꯀꯦꯟꯗꯜ ꯑꯗꯨ ꯑꯃꯨꯛꯀ ꯆꯨꯈꯠꯇꯨꯅ ꯐꯃꯥꯡ ꯑꯗꯨꯗ ꯊꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯗꯨꯛ ꯑꯃꯗꯤ ꯀꯦꯟꯗꯜ ꯑꯗꯨ ꯂꯦꯞꯇꯕꯤꯗ ꯂꯣꯏꯕꯒ ꯑꯃꯨꯛ ꯊꯥꯟꯕ, ꯂꯣꯏꯕꯒ ꯑꯃꯨꯛ ꯊꯥꯟꯕ, ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ ꯉꯥꯏꯔꯒ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡꯗ ꯄꯥꯕꯨꯡꯁꯨ ꯃꯥꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯏꯃꯥꯅꯁꯨ "ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯁꯦ, ꯀꯅꯥꯅ ꯈꯪꯕꯅꯣ, ꯆꯤꯡꯗ ꯂꯩꯕꯒ ꯑꯣꯏꯔꯦ, ꯖ꯭ꯋꯥꯔ ꯈꯤꯇꯪ ꯍꯥꯕꯗ ꯃꯅꯤꯟ ꯐꯪꯗꯨꯅ ꯂꯦꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯗ ꯅꯠꯇꯦ, ꯃꯤ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯁꯤꯗꯤ, ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯃꯈꯣꯏꯗꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯖꯥꯠꯂꯥ, ꯑꯩ ꯍꯣꯔꯦꯟ ꯍꯪꯒꯦꯁꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯁꯨ ꯏꯃꯥꯒ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯅꯕ ꯗꯨꯀꯥꯟꯗ ꯊꯣꯛꯈꯤꯉꯩꯗ ꯏꯃꯥꯒ ꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇ ꯑꯣꯏꯕꯅ ꯏꯃꯥꯅ ꯍꯪꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯈꯪꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯔ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯔꯥꯡ ꯅꯨꯃꯤꯠꯇ ꯖ꯭ꯋꯥꯔ ꯍꯥꯕ ꯀꯔꯤꯝꯇ ꯇꯧꯗꯦ, ꯅꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦꯅ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯐꯔꯒ ꯑꯃꯨꯛ ꯆꯠꯈꯤꯕ, ꯑꯅꯧꯕ ꯑꯃꯨꯛ ꯂꯥꯛꯄ, ꯑꯁꯨꯝꯅ ꯇꯧꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯑꯁꯦꯡꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝ ꯇꯨ ꯇꯥꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯃꯗꯤ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯪꯂꯤꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ, ꯃꯃꯤꯠꯇꯃꯛ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯃꯥꯅꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯕ ꯋꯥ ꯑꯁꯤ ꯃꯥꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯈꯟꯗꯨꯅ ꯍꯪꯒꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯍꯪꯂꯛꯂꯅꯤ ꯍꯥꯏꯕ ꯈꯪꯕꯒꯨꯝꯗꯅ ꯄ꯭ꯔꯞ ꯊꯨꯅ ꯆꯠꯈꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯏꯃꯥꯁꯨ ꯇꯟꯗꯅ ꯀꯩꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯅꯥꯕꯁꯤꯡ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯄꯥꯕꯨꯡꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯏꯃꯥꯅ "ꯑꯩꯅ ꯉꯁꯥꯏ ꯍꯪꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏ, ꯃꯈꯣꯏꯗꯗꯤ ꯇꯧꯔꯛꯇꯦ, ꯑꯩꯈꯣꯏ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ" ꯑꯁꯨꯝꯅ ꯂꯣꯏꯅ ꯍꯥꯏ꯫ "ꯐꯔꯦꯁꯦ, ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯂꯩꯅꯤ ꯍꯥꯏꯕꯒꯦ, ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯧꯕꯁꯤꯕꯨ ꯈꯥꯡꯂꯁꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯥꯕꯨꯡꯅ "ꯑꯩꯅ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯂꯩꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯜ ꯑꯃ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯗ ꯑꯩꯅ ꯍꯪꯕꯗꯗꯤ ꯃꯈꯣꯏꯅ ꯗꯣꯛꯇꯔ ꯁꯪ ꯁꯥꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯥꯟꯅ ꯇꯨꯔꯦꯟ ꯆꯦꯜꯂꯝꯃꯤ ꯍꯥꯏ꯫ ꯗꯣꯛꯇꯔ ꯁꯪ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯦꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯪꯈꯥꯏ ꯑꯃ ꯐꯨꯝꯖꯤꯜꯂꯒ ꯗꯣꯛꯇꯔ ꯁꯪ ꯑꯁꯤ ꯁꯥꯖꯜꯂꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯁꯪ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯁꯤ ꯇꯨꯔꯦꯟ ꯑꯁꯤꯗ ꯊꯥꯗꯈꯤꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯟ ꯑꯁꯤ ꯇꯪꯈꯥꯏ ꯑꯃ ꯂꯧꯁꯤꯜꯂꯒ ꯁꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯦ꯫ ꯇꯨꯔꯦꯟ ꯃꯔꯝ ꯑꯁꯤꯗ ꯊꯠꯂꯒ ꯁꯥꯕꯒꯤ ꯇꯝꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ" ꯍꯥꯏꯔꯛꯄꯗ ꯏꯃꯥꯁꯤ ꯃꯁꯥꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯏ꯫ ꯄꯥꯕꯨꯡꯅ "ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯁꯥꯗ ꯍꯨꯃꯥꯡ ꯀꯥꯔꯛꯏꯕꯗꯣ" ꯍꯪꯕ ꯃꯇꯝꯗ ꯏꯃꯥꯅ "ꯑꯗꯨꯗꯤ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯇꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅꯦ꯫ ꯅꯪꯅ ꯍꯅꯨꯕ ꯑꯗꯨꯅ ꯇꯝꯂꯛꯏꯕ ꯋꯥꯗꯣ ꯑꯩꯅ ꯃꯪꯗ ꯍꯥꯟꯅ ꯎꯈ꯭ꯔꯦ, ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯦ ꯀꯔꯤꯅꯣꯝꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯃꯅꯤ꯫ ꯐꯔꯦꯁꯦ, ꯃꯈꯣꯏꯒꯤꯁꯨ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯑꯔꯤꯕ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ, ꯏꯕꯥꯅꯤꯅ ꯊꯤꯖꯤꯜꯂꯒ ꯍꯦꯛꯇ ꯐꯒꯗꯕꯁꯨ ꯅꯠꯇꯦ, ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ, ꯃꯣꯏꯒꯤꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯈꯛ ꯂꯩꯔꯝꯂꯒ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯊꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯏꯃꯥꯒꯤ ꯗꯤꯆꯥꯔꯖ ꯇꯧꯍꯟꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯐꯅ ꯀꯨꯏꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏꯃꯥꯅ ꯇꯝꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯈꯔ ꯐꯔꯛꯂꯕ ꯃꯇꯨꯡꯗ ꯏꯃꯥꯅ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫